This is all false. Ahanbada akoi hujik laidiba sarkar led by Sri Honorable Y Khemchan Luchingba sarkar na adugumbai commitment ama phau piba laite ama phau bai khoi da laite Trong laubi mihat janing da phongdok tuna chatharak pa khongjang gi saruk ama oina ngasi su Manipur gi mafam kaya da maira gi rally na chingba khongjang kaya sangsan khri kakching da security force amadi protesters singa chaungna mukna ba thokre Ukrul mihat kuki su kadar singnani Micham MEEYAM Ngaknaba thabak lokholagani haina NSCN IM na phongdorakli ngarang Imphal ukrul lambigi TM Kasom village manakta passenger gari singda Nongmei caption duna tangkhul Micham ani hatkhiba adu suspension of operation suda laidiba kuki kadar singna chathakhiba pangdabagi thawngni haina NSCN IM na maran sirakli NSCN IM na thadorokpa cherol amada Imphal dagi ukrul tamna halakpa miyoi sing tongduna lakpa gari singda Yaulen Kuki village dagi Nongmei masing khangdara kapsilakpa dagi Tasar village dagi Chinau sang singnung pau amasung Kharsom CC village dagi Yuraingam basum laikhidabani mihat asigi daita pumba suda lairiba kuki arm group singna pugadabani amadi thawung adu ngakpi phamthoktiba amani hari zerol asina makha taraduna kuki arm group singbu India Security Force Jangja Pampibadagi Asigumba Law and Order ki phibam asika helakpani Security Force amasung kuki arm group ani loktuna duna tangdu laita daba phibam ama ohenna basin bani haibagi report kaya amasu lairi chatharakli ba thawong asina hena phibam sokchalakpa asina Naga singna isagi lam amadi miyam bungak senna ba thabak lokhalagani hainasu NSCN IM na section wafam thamlakli Loina na Micham ani hatkiba thawdok adu khudakta independent body amana transparent oina thigal hangedabani haina su phongdorakli JAC gi demand ayamba pinaba thorang leibana total shutdown gi changsilba khongjang handok piu tangdu laitaba punsiron da singnarak pasing thengnana ba counter insurgency operation da haithoi singthoiba central forcing thunglagani haina minister Govindas konthau jamna phongdokre Trong laubi thokdokka mari leinana semkhiba JAC gi maikaidagi thamdakkhiba demand teret ki manungda ayamba thabakta onthokani haibagi thajaba leingakna pikhiba su leire amadi nomage su nomlaga hingjariba miyam gi yengbiraga numit mangani total shutdown gi khongjing changchiliba asi handokpiyo haina home minister Govindas konthau jamna appeal torkli Babu Parada leiba CM Secretariat ngasi pangthokhiba press conference amada Minister Govindas konthau jamna mathaki wafam asi phongdokladuna mahakna hai demand sing asigi mathakta NIA da mihat asigi matangda sina kadai fawba khumang chawsillabage khangba ngamnaba BSF ta thabak tawriba laikhidraba angang ani ki apokpa oina mangal ngamba state police ta sanaba thabuk pinaba amadi apokpi binita busu masagi sanaba Leingakka thabuk pinabu wafam phawba thamkhre mahakna makha taraduna state asida mine proof amadi bulletproof gari sing thungba hore West Bengal gi mikhal loibaga counter insurgency da hithoi singthoiba central force kaya su Manipur da thunglagani makoine hek thunglabaga Manipur gi tangdu laitaba punsiron singnaba lona yadaba sing chapchana thengnaduna miyam gi thawai amadi lanthum ngangnaba Leingakki chapchaba phirep lei nakal amaromda ngarang ukrul district ki TM Kasom village da Micham ani hatkibagi thokdok Leingakna awangba thakta yaningde mihat asigi matangda tangkhul naga longna Leingakta thamlakhiba demand sing ayamba yanari laikhidraba miyoi anidagi matik jaba excresia pibagi mathakta asokpa sing layengna senthang pirgani Amaromda Lamka district sembada chief minister na ayaba pirakpa leire haina Zomi council gi chairman gi wafam social media da viral oirakliba asi semjin sajan bu wafam ni Leingakki maikaida Lamka district sembagi wafam leite haina su Govindas konthau jamna sengdokhi protesters sing da security force na ka henba thawng cha thabagi matang da hangba wahangi paukhumda
Minister Govindas Konthojamna hai protesters singna naurida marble maru amadi yot matek fawba sizinaduna security forcing asok open nang halakpadagi khoi sauna bana maram oirga security forcing na ahen forces na ba yorungani yari ba makai ahen ba forces nadana irang laksin na ba khangalagani haiki Nimit mangani gi total shutdown na Manipur gi MEEYAM da chauna khudong chadaba mayok na halle MEEYAM thorak tu namba pham kamarum da lambi thingjin khre trong laubi dagi angang ani hatchiba gi thodok ta January ba mi hat paching lakliba April kun manga phawgi manung da puthok kadabani haiba demand tawraduna haukiba ahing nong yai dagi Manipur pumba da lauthok kiba numit mangani gi total shutdown na state asigi MEEYAM gi punsi rol da yamna sathina so halle total shutdown asibu sogat pamyoi kiana ngasi ayuk pung 8 rom tarakpa adwai dagi lambi da tholaki amasung achat awok tawba sing thingba haugnaraki hanadi khwairambal kaithen yauna imphal gi maru oibai kathel kharada oirabasu thong hangnarami potchai yonarami insang na pilai balakpa masing yamnaba MEEYAM na lambi singchilammi adubu khajik thengtharakpa matamdadi lambi thingle haina mathang hanakibadagi khuntak lansibagi pibamda lakhi Petrol pump singding arang midang dagi kiu sang le unaki panic buying the petrol diesel lesson na uki ngasi ayukti supna tagi oil pump ama ani dagi hena imphal mayol da hangba uki de dronglaw bida angang ani tamthina hatkibagi mayukta sem kiba JSC na Manipur Leingakta thamkiba charter of demand sing Leingakka tangkak ani da famina duna wari sana khrabasu Yannakhiba purak pangamdabadagi ngarang laikhidraba angang anigi imung yauna JSC amadi maira paibi single loinana ngarang apunba mifam ama pangthoki mifam aduna tronglawbi ki thodok ta January ba mihat pasing laklibe April kun manga phawbugi manungda puthokadabani haina Leingakta demand tawbuga loinana haukiba ahing nong yaidagi Manipur pumbada numit mangani gi oiba total shutdown gi khongjang lauthokibani